ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯅ ꯃꯌꯥꯏ ꯈꯥꯏꯅ ꯆꯦꯜꯂꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨ ꯌꯥꯅꯗꯕ ꯑꯃꯒ ꯍꯦꯛ ꯍꯦꯟꯖꯤꯟꯅꯕꯗ ꯐꯥꯔꯒ ꯂꯥꯛꯅꯕ ꯍꯥꯠꯄ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯝ ꯂꯩꯕꯥꯛ ꯀꯧꯏ꯫ ꯅꯤꯡꯊꯝ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯆꯅꯨ-ꯍꯦꯟꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯡꯅ ꯈꯝꯕꯊꯣꯟ ꯀꯧꯔꯝꯃꯤ꯫ ꯈꯝꯕꯊꯣꯟ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯒꯤ ꯃꯍꯨꯠ ꯈꯝꯕꯊꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯈꯝꯕꯊꯣꯟ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯊꯧꯅꯥ ꯂꯩꯕꯇ ꯅꯠꯇꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯝꯕꯊꯣꯟꯅ ꯂꯥꯟꯃꯤ ꯈꯔꯒ ꯃꯥꯒꯤ ꯂꯩꯕꯥꯛꯄꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯈꯝꯕꯊꯣꯟ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯏꯁꯤꯡ ꯄꯤꯊꯛꯂꯤ꯫ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯏꯔꯨꯖꯕ ꯁꯥꯟꯅꯕ ꯎꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨ-ꯍꯦꯟꯕꯤꯁꯨ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯍꯔꯥꯎꯅ ꯅꯣꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯥꯟꯅꯖꯕ ꯑꯗꯨ ꯈꯝꯕꯊꯣꯟꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨ-ꯍꯦꯟꯕꯤ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯈꯝꯕꯊꯣꯟꯅ ꯉꯥꯎꯔꯝꯃꯤ, ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯅꯨ-ꯍꯦꯟꯕꯤꯅ ꯈꯝꯕꯊꯣꯟꯕꯨ ꯎꯔꯝꯃꯤ꯫ ꯆꯅꯨ-ꯍꯦꯟꯕꯤꯁꯨ ꯈꯝꯕꯊꯣꯟꯒ ꯃꯤꯆꯥꯟꯅꯕꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ, "ꯀꯅꯥꯅꯣ ꯅꯪꯅ ꯑꯗꯨ ꯉꯥꯎꯈꯩ ꯌꯦꯡꯂꯤꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ?" "ꯍꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯔꯛꯀꯅꯣ ꯍꯥꯏꯔꯒ." "ꯍꯣꯏ, ꯍꯦꯛꯇ ꯀꯥꯎꯕ ꯆꯅꯨ-ꯍꯦꯟꯕꯤ." "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯎꯀꯣ꯫ ꯑꯗꯣ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃ ꯃꯤꯠ ꯀꯨꯞꯇꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯤꯕꯁꯦ ꯎꯗ꯭ꯔꯣ ꯅꯣꯏ?" "ꯑꯩꯈꯣꯏꯗ ꯅꯠꯇꯤꯌꯦ, ꯅꯪꯉꯣꯟꯗꯅꯤ ꯌꯦꯡꯉꯤꯁꯦ꯫ ꯃꯁꯤꯕꯨ ꯃꯣꯏ ꯂꯩꯕꯥꯛꯁꯤꯗ ꯆꯅꯨ-ꯍꯦꯟꯕꯤꯃꯨꯛ ꯐꯖꯕ ꯅꯨꯄꯤꯒ ꯂꯩꯇꯖꯥꯠꯂꯣ? ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯤꯁꯤꯕꯣ? ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯁꯨ ꯃꯥꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥꯗꯤ ꯂꯩꯇꯦꯀꯣ? ꯏꯁ, ꯂꯩꯅꯥ ꯅꯥꯔꯤꯗꯅ ꯆꯅꯨ-ꯍꯦꯟꯕꯤꯁꯤꯗꯤ꯫ ꯂꯛꯅꯁꯤꯔꯥ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ?" "ꯍꯣꯏ, ꯂꯛꯅꯁꯦ." ꯁꯣꯝꯗꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯀꯅꯥꯕꯨꯅꯣ ꯏꯅꯤꯡꯊꯧꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯑꯣ, ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯆꯅꯨꯁꯤꯡ ꯑꯁꯤꯗꯕꯨꯔꯣ? ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ, ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯀꯧ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯎꯗꯕ꯭ꯔꯥ ꯅꯣꯏ? ꯍꯣꯏ, ꯌꯥꯝ ꯐꯖꯩ꯫ ꯃꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯛꯅꯔꯤꯌꯦ ꯃꯔꯨꯞ ꯏꯅꯤꯡꯊꯧ." "ꯏꯅꯤꯡꯊꯧꯗꯣ ꯄꯟꯒꯅꯨ ꯍꯥꯏꯕꯅꯤ." "ꯍꯣꯏ ꯏꯅꯤꯡꯊꯧ." "ꯏꯍꯦ, ꯅꯠꯇꯦ ꯃꯔꯨꯞ." "ꯏꯁꯦ ꯀꯥꯔꯛꯇꯅꯅꯦ ꯇꯨꯔꯦꯜꯁꯤꯗ ꯏꯔꯣꯏꯔꯒ ꯂꯥꯟꯒꯅꯤꯁꯦ꯫ ꯀꯩꯗꯧꯕꯅꯣ ꯃꯔꯨꯞ? ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯃꯔꯨꯞ, ꯇꯨꯔꯦꯜ ꯑꯁꯤꯗꯤ ꯀꯔꯝꯅ ꯂꯥꯟꯒꯅꯤ? ꯀꯜꯂꯕ ꯏꯔꯩ, ꯂꯨꯔꯕ ꯏꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯇꯨꯔꯦꯜ ꯑꯁꯦ ꯂꯥꯟꯕ ꯉꯝꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ." ꯁꯣꯝꯗꯁꯨ ꯆꯅꯨ-ꯍꯦꯟꯕꯤꯅ, "ꯏꯇꯥꯁꯤꯡ, ꯇꯨꯔꯦꯜ ꯑꯁꯦ ꯏꯔꯣꯏꯔꯒ ꯂꯥꯜꯂꯒꯦ." "ꯀꯩꯒꯤꯅꯣ ꯏꯇꯥ? ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯅ ꯍꯪꯂꯨꯒꯦ, ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯕꯅꯣꯅ." "ꯉꯝꯒꯗ꯭ꯔꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ?" ꯃꯤꯀꯨꯞ ꯈꯔ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯝꯂꯒ ꯆꯅꯨ-ꯍꯦꯟꯕꯤ ꯀꯥꯅꯤꯡꯗ ꯀꯥꯈꯤ, ꯑꯗꯨꯒ ꯈꯝꯕꯊꯣꯟꯗ ꯍꯌꯦꯡꯁꯨ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ "ꯃꯔꯨꯞꯁꯥ, ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯣꯏ ꯈꯪꯕ꯭ꯔꯥ? ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ, ꯌꯦꯡꯂꯛꯀꯅꯨꯅ ꯍꯥꯏꯕ ꯃꯥꯜꯂꯦ." "ꯑꯁ, ꯅꯠꯇꯦꯍꯦ, ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏ." "ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ?" ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯊꯪꯒ ꯂꯥꯛꯑꯗꯤ ꯊꯥꯡꯅ ꯌꯥꯟꯒꯅꯤ, ꯇꯦꯟꯅ ꯀꯥꯞꯀꯅꯤꯅ ꯍꯥꯏꯕ ꯃꯥꯜꯂꯦ." "ꯅꯠꯇꯦꯃꯦ, ꯑꯩꯅ ꯍꯥꯏꯗꯨꯅꯤ." "ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯝꯂꯕꯗꯤꯕ ꯂꯥꯎꯔꯒ ꯍꯪꯉꯝꯒꯗꯕꯅꯤ." "ꯍꯣꯏ, ꯁꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯩ ꯍꯥꯏꯕꯕꯨ ꯇꯨꯔꯦꯜꯒꯤ ꯑꯀꯟꯕ ꯏꯆꯦꯜꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯇꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯨꯅꯗꯤ ꯆꯨꯝꯗꯣꯏꯅꯦ." ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨ ꯈꯟꯅꯔꯛꯂꯦ꯫ ꯈꯝꯕꯊꯣꯟꯅ, "ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯕꯥꯅꯤꯃꯛ ꯂꯥꯛꯑꯣ, ꯍꯜꯂꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯦ." "ꯍꯥ,
Hayang amuk lakseba. As tina kapadi. Asumna ningthau Khambaton su konungda hankre. Ningthau Khambaton Rajkumari Chanu Henbi masak minok aduda ngauduna ahing tumlamde. Chanu Henbi su ningthau Khambaton gi wakalda tumba yaramde. Karigino. Aina yeknaba lebaki nupa aduda asuk ngauribasina. Adusho achamba nupa aduda nupi thiramgani thiramloisu khangde. Adubu matik maguldi lay. Achamba nupa di nate. Somda Khambaton so karigino. Aina tumba sugya yadrisina. Mid ushilibu kudingi ngasagi nupi adugi saktam aduda ui. Nokmi irang langjaba magi matawda. Mid pangle makut masa haina aibu kawugumna adum ui. Leibak amagi ningthau aina yeknaba leibaki achamba nupi amada thamoi se piredrane aiba. Asumna ahingdo mahaukre nong nganbaga ningthau Khambaton ngarangi lanmi ani aduga icham chamna sagol tongduna lakle. Rajkumari Chanu Henbisu mataroi sing aduga lakle. Mapa icha chanana turel wangmada thengnarami. Kanna cheliba turel gi makhol kallaba irai adugi wangmada Khambaton amadi Chanu Henbi michanana yengnari. Ita Chanu Henbi kaigino yaubuga yenglari duba. Kaurabro yeknabagi lamni. Ipa ningthauna khangkrabadi thawai mangma tare aikoi. Atopa amana kaino ita Chanu Henbi se nupa sida pura lukre haiba. Nupa se suni adum noklaga yenglari haiba. Aidi mabani se mamang mapokta su nushina kiba wasakna kiba bu mansilaida. Ita sa ai turil se chungthakrage. Ai turil wangma se yam chaninge haiba. Ita Chanu Henbi nang kakhalo nang kiba mayok silai iningthaugi mihul aduga thawai mangba tare soidana. Karigino hanadagi turel ani se phaunaba yaba lambi semlambi lerami haibadaine. Hoi adumainadi hainai kona thugai khibane hai maramdi khangdi. Karigi thugai krino haiba ado karase lao haiba. Tale noi chalamo. Somda salami aduna marup khanbadon nupi se marupta adum yengtuna lay. Ai turel se lalaga purora. Ngamgadrani nangbo. Ngamba yai kaino. Ai iroi bayam hai. Imana so hai. Imana haiba nangdi khangjadaba. Marup nangbo. Khambatona Chanu Henbi gi nungsiba mityeng karigumba ama hainingba lakningba awaba du uba phangi. Khambatona Rajkumari na so ningthau Khambaton gi nungsiba langtaknaba mityeng adu uba ngami. Asumna matam khara turel wangma mityeng matawna nungsi wari sanarami. Nongmadi Khambatona upai ama tawrami. Magi lirung tenda Chanu Henbida nungsi wari amadi ming hangduna turel wangma tamna kaplami. Tenjay aduda yauriba pizet amada iriba Khambaton gi nungsiba wahai kaya adu paraduna Chanu Henbi yamna haraurami yamna nungairami. Itasa aigi thawai oriba turel wangmagi nupa se mamingna Khambaton kawi. Phajai ko mingse. Phajai. Ado nangi so hainingba wahai nangi minglen so haikisidana. Aidi kamaina. Ita se Rajkumari ne haibase kauramale. Aikoi som punbasida. Thang haiba haibi dalangba haibi lirung ten phajana kapa haibi aikoi gi Rajkumari ne kaurabro. Hoine chumine aise Rajkumari ni ko adudi aisu kapkige aduna aigisu lirung ten puro wahai inaba machak singsu puro. Mata amana laurui aduga lirung ten kapnaduna nungsi wari kaya sanarami. Marup ane aigi Rajkumari oigadoribi nupi asigi Chanu Henbi haiba minglense yamna phajadra. Hoi marup yam phajai adubu cheksinbiyo yeknaba leibaki nupini tenjai se thabakta amu kapsilaktana. Achumbani marup Khambaton achamba nupi mande lirung ten kupa chumna pairakliba tenjai ase lanmi aina phawa hairoi. Wadubudi chumme
ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯣꯛꯅꯅꯕꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ. ꯃꯔꯨꯞ, ꯇꯦꯟꯖꯩ ꯃꯔꯨꯁꯦ ꯌꯥꯝ ꯇꯨꯝꯕꯅꯤ, ꯄꯥꯜꯂꯕꯗꯤ ꯌꯥꯝꯅꯁꯨ ꯅꯥꯕꯅꯤ. ꯅꯪꯗꯤ ꯐꯖꯅ ꯈꯪꯂꯝꯒꯅꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ. ꯁꯣꯝꯗꯁꯨ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯒ ꯆꯅꯨꯍꯦꯟꯕꯤꯒ ꯊꯃꯣꯏ ꯁꯦꯡꯅꯔꯕꯁꯨ ꯋꯥ ꯂꯣꯠꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯅꯤꯡꯊꯧꯅꯤ, ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯂꯣꯠꯅꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯒ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯨꯄꯥ ꯈꯔꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯛꯅꯩ, ꯇꯦꯟ ꯄꯥꯏꯅꯗꯨꯅ ꯀꯥꯞꯅꯩ ꯍꯥꯏꯕ ꯄꯥꯎ ꯂꯣꯟꯅ ꯇꯝꯁꯤꯜꯂꯝꯃꯤ. ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯈꯝꯕꯇꯣꯟꯒꯤ ꯈꯟꯕꯗ. ꯑꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯅ ꯃꯄꯥꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯗꯣ ꯑꯄꯪꯕ ꯊꯕꯛꯅꯤ. ꯃꯣꯏ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏꯌꯦ. ꯑꯩꯅ ꯊꯦꯝꯗꯨꯅ ꯈꯔ ꯍꯥꯠꯆꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ. ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯆꯅꯨꯂꯦꯝꯕꯤ? ꯑꯁꯦꯡꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ. ꯀꯅꯥ ꯂꯩ? ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯊꯨꯅ ꯍꯥꯏꯈꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯏꯄꯥ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯍꯥꯠꯂꯨ, ꯃꯣꯏꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯌꯦꯛꯅꯕ ꯃꯤ ꯃꯣꯏ ꯄꯨꯝꯕ ꯍꯥꯠꯀꯗꯕꯅꯤ. ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯈꯝꯕꯇꯣꯟꯒ ꯇꯦꯟ ꯀꯥꯞꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯎꯅꯅꯤꯡꯕ ꯂꯥꯡꯇꯛꯅꯔꯕ ꯈꯝꯕꯇꯣꯟꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯑꯗꯨꯅ ꯈꯝꯕꯇꯣꯟꯅ ꯃꯅꯥꯏ ꯈꯔ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ. ꯌꯦꯛꯅꯕꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯄꯥꯅ ꯌꯥꯔꯝꯈꯤꯗꯦ. ꯈꯝꯕꯇꯣꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯁꯨ ꯊꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯈꯝꯕꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯩꯄꯥꯛꯀꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ. ꯑꯗꯨꯒ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯕ ꯑꯗꯨꯒꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯊꯃꯣꯏ ꯀꯥꯏꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯇꯝ ꯈꯔꯗꯤ ꯀꯣꯅꯨꯡꯗ ꯊꯣꯛꯂꯝꯗꯦ. ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯍꯥꯟꯅꯒꯨꯝꯅ ꯈꯝꯕꯇꯣꯟꯕꯨ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯨꯗ ꯉꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯌꯣꯜ ꯐꯥꯔꯕ ꯐꯥꯎꯕ ꯈꯝꯕꯇꯣꯟ ꯂꯥꯛꯇꯕꯗꯒꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯀꯣꯅꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ. ꯆꯅꯨꯍꯦꯟꯕꯤꯅ ꯃꯄꯥꯗ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯌꯦꯛꯅꯕ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯆꯠꯅꯕ ꯄꯨꯟꯕ ꯌꯥꯅꯅꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯂꯝꯕꯤ ꯊꯣꯡ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯎ ꯍꯥꯏꯗꯨꯅꯁꯨ ꯈꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯔꯩ ꯀꯟꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯉꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯌꯣꯜ ꯑꯅꯤꯗꯤ ꯐꯔꯛꯀꯗꯧꯔꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯗꯨ ꯐꯒꯗ꯭ꯔꯅꯦ? ꯐꯔꯣꯏ. ꯑꯗꯨꯕꯨ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ. ꯏꯄꯥ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯌꯥꯅꯔꯛꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯌꯥꯅꯍꯟꯒꯅꯤ? ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯊꯣꯡ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ? ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯦꯗ ꯑꯣꯏꯒꯅꯤ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ. ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯃꯊꯟꯇ ꯆꯅꯨꯍꯦꯟꯕꯤꯒ ꯊꯦꯡꯅꯐꯝ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯎꯪꯗꯨꯅ ꯐꯝꯂꯝꯃꯤ. ꯆꯅꯨꯍꯦꯟꯕꯤꯗꯤ ꯎꯈꯤꯗ꯭ꯔꯦ. ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯊꯃꯣꯏ ꯀꯥꯏꯅ ꯐꯝꯂꯤ. ꯆꯅꯨꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ. ꯈꯝꯕꯇꯣꯟꯅ ꯐꯥꯎꯔꯛꯄꯒꯨꯝꯅ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ. ꯑꯗꯨꯒ ꯈꯝꯕꯇꯣꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯍꯔꯥꯎꯅ ꯈꯝꯕꯇꯣꯟꯕꯨ ꯌꯦꯡꯂꯛꯂꯒ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯕ ꯉꯝꯂꯝꯗꯦ. ꯆꯅꯨꯍꯦꯟꯕꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯆꯅꯨꯍꯦꯟꯕꯤꯅ ꯂꯦꯞꯇꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ. ꯈꯝꯕꯇꯣꯟꯅ "ꯑꯩꯒꯤ ꯆꯅꯨꯍꯦꯟꯕꯤ" ꯈꯨꯠ ꯍꯥꯏꯗꯨꯅ ꯀꯧꯏ. ꯆꯅꯨꯍꯦꯟꯕꯤꯁꯨ ꯈꯨꯠ ꯍꯥꯏꯗꯨꯅ ꯀꯧꯔꯤ, ꯇꯥꯕꯗꯤ ꯐꯪꯅꯗꯅ. ꯅꯤꯡꯊꯧꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯏꯔꯩ ꯀꯟꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯀꯤꯗꯅ ꯆꯣꯡꯊꯈ꯭ꯔꯦ. ꯆꯅꯨꯍꯦꯟꯕꯤꯗꯤ ꯀꯤꯕꯅ ꯈꯝꯕꯇꯣꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ. ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯈꯝꯕꯇꯣꯟ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯟꯊꯣꯔꯛꯂꯝꯃꯤ.
ꯑꯗꯨꯒ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯤ ꯇꯥꯅ ꯂꯣꯟꯊꯣꯛꯇꯕ ꯂꯣꯟꯊꯣꯛꯇꯕꯤꯒꯨꯝꯅ ꯈꯨꯠꯇꯨ ꯄꯥꯏꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ꯫ ꯑꯩ ꯅꯪ ꯎꯗꯕꯁꯦ ꯂꯩꯉꯝꯗꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯦ ꯆꯅꯨꯍꯦꯟꯕꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯆꯅꯨꯍꯦꯟꯕꯤ, ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯆꯅꯨꯍꯦꯟꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯄꯥꯕꯨ ꯀꯤꯕꯅ ꯀꯔꯤꯒꯨꯝꯕ ꯈꯝꯕꯇꯣꯟꯒꯤ ꯇꯨꯡ ꯏꯜꯂꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯔꯝꯃꯤ꯫ ꯃꯥ ꯃꯁꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯁꯦ ꯈꯝꯕꯇꯣꯟꯗꯤ ꯈꯪꯖꯔꯝꯂꯣꯏꯀꯣ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ, ꯑꯩ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯄ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯦ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯊꯣꯛꯂꯒꯅꯤ꯫ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯒꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯆꯅꯨꯍꯦꯟꯕꯤ, ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯗꯨꯅ, ꯑꯩꯁꯨ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯝꯕꯇꯣꯟꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯐꯕ ꯃꯔꯤ ꯑꯃꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯑꯩꯒꯤ ꯄꯥꯎꯃꯤ ꯊꯥꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯍꯦꯟꯕꯤ ꯈꯝꯕꯇꯣꯟꯁꯨ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯀꯌꯥꯔꯛ ꯃꯤ ꯊꯥꯔꯛꯄ ꯑꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤని ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯆꯅꯨꯍꯦꯟꯕꯤꯅ ꯈꯝꯕꯇꯣꯟꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯒ ꯆꯅꯨꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯁꯤꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯅꯨꯍꯦꯟꯕꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨꯍꯦꯟꯕꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ, ꯏꯇꯥ, ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯁꯤꯗꯣꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯧꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯀꯣꯅꯨꯡꯗ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯃꯈꯣꯜꯅꯣ ꯇꯨꯔꯦꯜ ꯑꯁꯤꯗ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯕꯒꯨꯝꯅ? ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯂꯤꯕꯗꯨꯕꯨ ꯍꯥ? ꯉꯥꯛꯄꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯍꯦꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯈꯣꯅꯨꯡꯗ ꯂꯥꯛꯂꯦ ꯏꯆꯣꯠ ꯆꯣꯠꯅ꯫ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯦ ꯇꯨꯔꯦꯜ ꯁꯣꯏꯗꯅ ꯂꯥꯜꯂꯝꯃꯅꯤ꯫ ꯃꯥꯏꯊꯣꯡꯁꯦ ꯌꯥꯗꯦꯕ꯫ ꯉꯝꯂꯝꯒꯗ꯭ꯔꯅꯦ? ꯑꯩꯗꯤ ꯉꯝꯃꯣꯏ, ꯁꯤꯅꯤ ꯃꯌꯥ ꯌꯧꯔꯛꯄꯗ꯫ ꯑꯗꯨꯅꯅꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯗꯣ꯫ ꯃꯔꯨꯞ ꯈꯝꯕꯇꯣꯟꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯤꯅꯥꯏꯅꯤ ꯀꯩꯅꯣ? ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗꯦ꯫ ꯂꯥꯛꯑꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ꯫ ꯑꯩꯒꯤ ꯋꯥꯀꯁꯦ ꯊꯩꯗꯣꯛꯈꯤꯕꯅꯤꯅꯦ ꯍꯥ? ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯗꯗꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯆꯅꯨꯍꯦꯟꯕꯤꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯃꯥꯟꯗꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯤꯕ ꯅꯪꯕꯣ? ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ, ꯅꯣꯏ ꯀꯥꯎꯔꯝꯃꯅꯤ꯫ ꯌꯥꯔꯦꯍꯦ꯫ ꯈꯝꯕꯇꯣꯟꯅ, ꯅꯕꯥꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯁꯣꯝꯗꯁꯨ ꯆꯅꯨꯂꯦꯝꯕꯤꯅ ꯃꯇꯥꯔꯣꯏꯁꯤꯡꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯂꯥꯟꯕ ꯉꯝꯗꯕ ꯀꯜꯂꯕ ꯏꯆꯦꯜ ꯏꯔꯩ ꯑꯁꯦ ꯂꯥꯟꯗꯨꯅ ꯂꯥꯛꯏꯕ? ꯏꯁ, ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕ? ꯑꯩꯅ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦ, ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯃꯦꯗꯅ꯫ ꯌꯥꯔꯦꯍꯦ ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯤꯕ? ꯀꯥꯎꯔꯝꯂꯅꯤ ꯅꯣꯏ ꯀꯨꯏꯃꯟꯗꯅ, ꯑꯩꯗꯤ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯝ꯫ ꯌꯥꯔꯦꯍꯦ, ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯤꯀꯣ ꯅꯕꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯅꯨꯍꯦꯟꯕꯤꯒ ꯈꯝꯕꯇꯣꯟꯒ ꯅꯨꯡꯁꯤꯕꯗ ꯈꯝ ꯊꯦꯡꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯟꯃꯤ ꯑꯃꯅ ꯆꯅꯨꯍꯦꯟꯕꯤꯒ ꯈꯝꯕꯇꯣꯟꯒ ꯎꯅꯕꯗꯨ ꯇꯨꯃꯤꯟꯅ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯐꯨꯗꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯁꯤꯡꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯈꯝꯕꯇꯣꯟꯒ ꯆꯅꯨꯍꯦꯟꯕꯤꯒꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯅꯨꯍꯦꯟꯕꯤ ꯀꯣꯅꯨꯡꯗꯒꯤ ꯍꯜꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯝꯕꯇꯣꯟ ꯉꯥꯏꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯒ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯝꯕꯇꯣꯟ ꯎꯕꯗ "ꯑꯁꯤꯔꯅꯦꯍꯦ, ꯅꯣꯏꯅ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯁꯤꯗꯤ ꯅꯤꯡꯊꯧꯕꯨ ꯃꯥꯟꯗꯦꯅꯦꯍꯦ, ꯃꯤꯅꯥꯏꯕꯨ ꯃꯥꯜꯂꯤ." "ꯃꯥꯅꯤ ꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯅꯤ ꯑꯩꯅ ꯎꯈꯤꯕꯗꯣ." "ꯉꯥꯏꯈꯣ ꯑꯗꯨꯗꯤ, ꯂꯤꯔꯨꯡ ꯇꯦꯟꯁꯤꯡꯗꯣ ꯊꯥꯗꯧ, ꯑꯁꯣꯟꯕ ꯃꯤꯗ ꯈꯨꯠ ꯊꯥꯒꯨꯝꯁꯤ꯫ ꯀꯔꯥꯏ, ꯂꯤꯔꯨꯡ ꯇꯦꯟꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ." ꯅꯤꯡꯊꯧꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ "ꯍꯣꯏꯃ, ꯏꯅꯤꯡꯊꯧ ꯆꯦꯜꯂꯁꯤꯔꯥ? ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯂꯦꯗꯅ." "ꯆꯦꯟꯒꯅꯨ ꯃꯔꯨꯞ." ꯆꯅꯨ-ꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯈꯝꯕꯇꯣꯟ ꯇꯝꯅ ꯇꯦꯟꯖꯩꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯏꯔꯒ ꯀꯥꯞꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯀꯤꯗꯅ ꯂꯦꯞꯂꯤ, ꯑꯗꯨꯒ ꯇꯦꯟꯖꯩ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯡꯉꯛꯉꯛꯏ꯫ ꯅꯤꯡꯊꯧꯗꯨ ꯅꯣꯛꯏ꯫ "ꯆꯨꯝꯃꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕꯗꯤ ꯅꯠꯇꯦ." "ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯟꯅꯨꯖꯔꯕꯁꯨ ꯅꯍꯥ ꯃꯥꯅ ꯏꯅꯤꯡꯊꯧꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ." "ꯉꯝꯂꯣꯏ, ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏ." "ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯅꯤꯡꯊꯧ?" "ꯃꯇꯝꯗꯣ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯍꯥꯛꯇꯛꯇꯅꯤ ꯆꯥꯎꯔꯕ ꯂꯟꯖꯥꯎ ꯊꯣꯛꯈꯤꯕꯗꯣ, ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯠꯇꯨꯅ ꯃꯨꯟꯈꯤꯕꯗꯣ." "ꯏꯅꯤꯡꯊꯧꯒ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒ ꯅꯨꯡꯁꯤ..." "ꯅꯠꯇꯦ, ꯑꯩꯅ ꯄꯥꯝꯕꯅꯤ, ꯑꯩꯅ ꯃꯨꯜꯂꯒ ꯂꯧꯒꯦ ꯈꯟꯕꯅꯤ, ꯅꯨꯡꯁꯤꯅꯕꯗꯤ ꯅꯤꯡꯊꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯅꯤ." "ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯤꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯒ ꯅꯤꯡꯊꯧ ꯑꯃꯅ ꯁꯦꯠꯇꯅ ꯃꯨꯟꯈꯤꯕꯒ ꯃꯥꯜꯂꯨꯔꯦ." "ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ?" "ꯏꯅꯤꯡꯊꯧꯗ ꯂꯩꯖꯍꯧꯗꯕ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯥꯡꯖꯕꯅꯦꯅ ꯍꯥꯏꯕꯅꯤ ꯏꯅꯤꯡꯊꯧ." "ꯃꯥꯅꯤ." ꯈꯝꯕꯇꯣꯟꯅ ꯇꯦꯟꯖꯩ ꯑꯗꯨꯗ ꯍꯥꯞꯂꯛꯂꯤꯕ ꯅꯤꯡꯊꯧꯅ ꯏꯔꯛꯄ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯂꯥꯞꯅ ꯎꯏ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯃꯔꯨꯞ ꯈꯝꯕꯇꯣꯟ, ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯂꯤꯕꯅꯣ? ꯁꯤ ꯌꯦꯡꯉꯨ ꯅꯕꯥꯅꯤꯁꯨ." ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨꯅ "ꯂꯥꯏꯔꯕ ꯃꯥꯟꯕ ꯅꯤꯡꯊꯧ, ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯟꯒꯅꯨ, ꯅꯪꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯕ ꯃꯇꯝꯅꯤ, ꯅꯊ꯭ꯋꯥꯏꯗꯣ ꯍꯤꯡꯖꯅꯕ ꯆꯦꯟꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ." "ꯐꯥꯒꯤ ꯌꯥꯝ ꯍꯩ ꯑꯁꯤꯒꯤ ꯍꯅꯨꯕ ꯅꯤꯡꯊꯧ ꯑꯁꯦ." ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯅꯣꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯥꯎꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯅ ꯆꯅꯨ-ꯍꯦꯟꯕꯤꯒꯤ ꯈꯜꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨ-ꯍꯦꯟꯕꯤ ꯂꯧꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯇꯧ ꯀꯔꯝꯅ ꯆꯅꯨ-ꯍꯦꯟꯕꯤꯒ ꯀꯔꯝꯅ ꯊꯨꯡꯅꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯅꯨ-ꯍꯦꯟꯕꯤꯗꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯆꯅꯨ-ꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗ "ꯃꯔꯨꯞ ꯑꯅꯤ, ꯆꯅꯨ-ꯍꯦꯟꯕꯤꯒꯤ ꯂꯩꯕꯥꯛꯁꯦ ꯂꯥꯟ ꯇꯥꯁꯜꯂꯁꯤꯔꯥ, ꯑꯗꯨꯒ ꯆꯅꯨ-ꯍꯦꯟꯕꯤ ꯂꯧꯔꯨꯔꯁꯤꯔꯥ?" "ꯑꯩꯗꯤ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯂꯥꯟꯗꯤ ꯉꯝꯅꯤ, ꯏꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨ-ꯍꯦꯟꯕꯤꯗꯣ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕꯅꯤ, ꯑꯩ ꯏꯊꯟꯇꯅ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯆꯅꯨ-ꯍꯦꯟꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯥ, ꯃꯄꯥ ꯍꯥꯠꯄ ꯑꯩꯕꯨ?" "ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯅꯨꯡꯁꯤꯔꯣꯏꯅꯦ꯫ ꯑꯁ, ꯑꯩꯗꯤ ꯏꯅꯤꯡꯊꯧ, ꯀꯩꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨ-ꯍꯦꯟꯕꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗ ꯊꯥꯖꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯁꯤꯗ ꯋꯥꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯆꯅꯨ-ꯍꯦꯟꯕꯤꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯆꯅꯨ-ꯍꯦꯟꯕꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯩꯅ." ꯁꯣꯝꯗꯁꯨ ꯆꯅꯨ-ꯍꯦꯟꯕꯤ ꯆꯥꯎ ꯊꯛꯎ ꯌꯥꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯦꯝꯂꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ "ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯍꯜꯂꯔꯣꯏꯗ꯭ꯔꯅꯦ? ꯏꯆꯥ ꯆꯅꯨ-ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯆꯅꯨ-ꯂꯦꯝꯕꯤ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁ, ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯔꯨꯒꯗ꯭ꯔꯅꯦ? ꯋꯥꯗꯤ ꯋꯥꯕꯅꯤꯗ ꯅꯨꯡꯁꯤꯕ ꯐꯪꯍꯧꯗꯕꯁꯦ꯫ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ, ꯏꯆꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯩꯖꯕ ꯇꯥꯕꯅꯤ, ꯅꯤꯡꯊꯧ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ
ꯏꯅꯤꯡꯊꯧ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯆꯥ ꯆꯅꯨꯂꯦꯝꯕꯤꯁꯦ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯜꯂꯅꯤꯌꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯍꯥꯔꯥꯅꯤ ꯂꯣꯏꯅ, ꯑꯩꯒꯤ ꯊꯋꯥꯏꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯆꯅꯨꯂꯦꯝꯕꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯟꯗꯥꯁꯜꯂꯛꯂꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯒꯤ ꯂꯩꯕꯥꯛꯇ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯄꯅ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯤꯔꯝꯃꯤ, ꯀꯌꯥ ꯑꯃꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯊꯣꯡ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤ ꯂꯥꯟꯃꯤꯁꯤꯡꯗ ꯁꯦꯟꯅꯍꯜꯂꯝꯃꯤ, ꯂꯥꯟ ꯊꯦꯡꯅꯕ ꯊꯣꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯂꯥꯟ ꯑꯗꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯑꯍꯜ ꯑꯣꯏꯕꯅ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯐꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯏꯊꯤꯔꯦ ꯇꯥꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯔꯕ? ꯑꯁꯣꯟꯕ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯕꯗꯤ ꯀꯔꯝꯅ ꯑꯐꯕ ꯂꯩꯉꯥꯛ ꯉꯥꯛꯄ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯑꯐꯕ ꯑꯀꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯈꯝꯕꯇꯣꯟ ꯆꯅꯨꯂꯦꯝꯕꯤꯒꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏ, ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯀꯟꯕ ꯂꯥꯟꯃꯤ ꯈꯔꯁꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯗ ꯃꯥꯏꯊꯤꯔꯦ ꯇꯥꯕꯗ ꯆꯅꯨꯍꯦꯟꯕꯤꯁꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯂꯥꯟ ꯑꯃꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯆꯅꯨꯂꯦꯝꯕꯤꯒ ꯁꯣꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯅꯨꯍꯦꯟꯕꯤ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯥꯏ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯁ, ꯅꯨꯄꯤꯅꯤꯅꯦ ꯁꯤꯗꯤ, ꯊꯧꯅꯥ ꯐꯩꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯁꯣꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ? ꯂꯥꯟꯃꯤꯁꯥ, ꯂꯥꯟ ꯂꯣꯏꯔꯦ꯫ ꯐꯥꯔꯕ ꯑꯁꯣꯟꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯄꯔꯦꯡꯗ ꯐꯝꯍꯜꯂꯨ, ꯑꯗꯨꯒ ꯑꯃꯃꯝꯇ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯆꯝꯁꯤꯡꯕꯨ ꯍꯥꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ "ꯍꯥꯠꯈꯤꯅꯨꯍꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯉꯥꯛꯄꯤꯌꯨ, ꯌꯥꯗꯕ ꯃꯈꯩ ꯍꯥꯠꯇꯣꯛꯎ꯫ ꯅꯄꯥꯅꯆꯥꯁꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯔꯕꯗꯤ ꯍꯥꯠꯄꯤꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯃꯗꯤ ꯑꯩꯒꯤ ꯃꯇꯝ ꯈꯔꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ"꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯌꯥꯗꯕꯁꯤꯡ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯁꯣꯟꯕ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯅꯉꯛ ꯀꯛꯂꯒ ꯍꯥꯠꯄ ꯇꯥꯕꯅꯤꯅꯦ꯫ ꯄꯥꯡꯗꯕ ꯑꯁꯣꯟꯕ ꯅꯤꯡꯊꯧꯗꯤ ꯅꯪꯅꯤ, ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯆꯪꯂꯛꯂꯒ ꯂꯥꯟꯗꯥꯁꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡꯕꯨ ꯍꯥꯠꯂꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯀꯟꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕ ꯅꯪꯕꯨ ꯅꯤꯡꯊꯧꯔꯣ? ꯃꯤꯅꯥꯏꯗꯤ ꯅꯪꯅꯤ, ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯍꯦꯔꯥ, ꯎꯁꯤꯠꯇꯕ!" ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯆꯅꯨꯍꯦꯟꯕꯤꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ "ꯍꯦꯔꯥ, ꯑꯁꯣꯟꯕꯤ ꯅꯨꯄꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯇꯤꯟꯒ ꯁꯤꯠꯆꯤꯜꯂꯛꯇꯅ! ꯂꯥꯟꯃꯤꯁꯥ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯨꯝꯅ ꯍꯥꯠꯂꯨ"꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯂꯩꯃꯥꯏꯗ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯕꯇꯣꯟꯒ ꯂꯥꯟꯃꯤꯁꯤꯡꯒꯅ ꯂꯤꯔꯨꯡꯇꯦꯟ ꯃꯌꯥꯝ ꯑꯃ ꯈꯨꯠ ꯆꯨꯝꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯜꯂꯛꯏ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯥꯏꯀꯩ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯂꯦꯞꯂꯤ꯫ ꯈꯝꯕꯇꯣꯟꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯗꯣ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯍꯔꯥꯎꯕꯅ ꯄꯦꯜꯂꯗꯨꯅ "ꯈꯝꯕꯇꯣꯟ ꯍꯥꯠꯂꯨ, ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ! ꯈꯝꯕꯇꯣꯟ, ꯑꯩꯒꯤ ꯏꯆꯥ ꯆꯅꯨꯂꯦꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨꯍꯦꯟꯕꯤꯅ ꯂꯩꯃꯥꯏꯗ ꯏ ꯇꯩꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯒ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯒꯤ ꯃꯈꯨꯠꯇ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯥꯈꯤꯔꯝꯃꯤ꯫
ꯐꯠꯇꯕ ꯅꯤꯡꯊꯧ ꯁꯤꯔꯦ ꯈꯪꯕꯒ ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯃꯇꯝꯕꯥꯗ ꯄꯝꯈꯠꯇꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ, ꯑꯩ ꯂꯥꯛꯑꯦ, ꯅꯪꯒꯤ ꯈꯝꯕꯇꯣꯟ ꯂꯥꯛꯑꯦ ꯆꯅꯨꯍꯦꯟꯕꯤ, ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯂꯦ, ꯇꯥꯕ꯭ꯔꯣ ꯆꯅꯨꯍꯦꯟꯕꯤ? ꯃꯄꯥꯅ, ꯏꯄꯥꯒꯤ ꯆꯅꯨꯍꯦꯟꯕꯤ, ꯅꯪꯒꯤ ꯈꯝꯕꯇꯣꯟ ꯂꯥꯛꯂꯦ, ꯏꯄꯥ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ, ꯏꯄꯥꯒꯤ ꯆꯅꯨꯍꯦꯟꯕꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯍꯔꯥꯎꯅ ꯆꯩꯅꯥ ꯈꯥꯡꯅ ꯅꯣꯛꯏ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯇꯝꯕꯥꯛꯇ ꯂꯩꯔꯗꯨꯅ, ꯈꯝꯕꯇꯣꯟ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯑꯩꯕꯨ ꯂꯧꯕ, ꯑꯩꯕꯨ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯃꯅꯥꯛꯇ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯂꯕꯣ? ꯉꯝꯂꯦ, ꯏꯄꯥꯒꯤ ꯆꯅꯨꯍꯦꯟꯕꯤ꯫ ꯈꯝꯕꯇꯣꯟ, ꯑꯩꯒꯤ ꯏꯆꯥ ꯆꯅꯨꯍꯦꯟꯕꯤꯁꯦ, ꯑꯃꯨꯛꯇꯗꯤ ꯀꯜꯂꯨꯅꯦꯍꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯒꯦ꯫ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯞꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯇꯨꯝꯂꯒꯦ, ꯅꯪꯒꯤ ꯃꯇꯝꯕꯥꯛꯇ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯈꯝꯕꯇꯣꯟ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯕꯨ ꯄꯝꯈꯠꯇꯨꯅ ꯂꯥꯎꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯈꯝꯕꯇꯣꯟꯒꯤ ꯃꯇꯝꯕꯥꯛꯇ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯆꯪꯅꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒ ꯂꯨꯍꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯝꯕꯇꯣꯟꯒꯤ ꯀꯣꯅꯨꯡꯗ ꯆꯅꯨꯍꯦꯟꯕꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯆꯥꯎꯅ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯆꯅꯨꯍꯦꯟꯕꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝꯕꯨ ꯌꯦꯡꯖꯩ, ꯋꯥꯔꯤ ꯁꯥꯅꯖꯩ, ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯅꯨꯍꯦꯟꯕꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯂꯥꯏꯁꯪꯗ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯒꯤ ꯊꯃꯣꯏꯗ ꯆꯅꯨꯍꯦꯟꯕꯤꯕꯨ ꯂꯥꯠꯆꯗꯨꯅ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫